ꯈꯥꯔꯝꯕꯥꯏ ꯐꯩꯈꯨꯜꯗ ꯌꯨꯝ ꯃꯉꯥ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈꯤꯕ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯁꯤꯡ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯗꯥꯕꯤ ꯇꯧꯔꯛꯂꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯥꯔꯝꯕꯥꯏ ꯐꯩꯈꯨꯜꯗ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯌꯥꯝꯗ꯭ꯔꯕꯗ ꯌꯨꯝ ꯃꯉꯥ ꯃꯩ ꯊꯥꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯂꯦ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯅꯤꯡꯊꯤꯅ ꯊꯤꯒꯠꯇꯨꯅ ꯆꯦꯟꯅꯕꯁꯤꯡ ꯐꯥꯒꯗꯕꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯗꯥꯕꯤ ꯇꯧꯔꯛꯂꯤ꯫ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2:15 ꯔꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯂꯩꯃꯈꯣꯡ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯈꯥꯔꯝꯕꯥꯏ ꯐꯩ ꯀꯨꯀꯤ ꯈꯨꯜꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯠꯊꯈꯤꯕꯅꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯒꯤ ꯄꯥꯎ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯔꯥꯡ ꯈꯥꯔꯝꯕꯥꯏ ꯐꯩꯈꯨꯜꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯌꯨꯝ ꯃꯩ ꯊꯥꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯨꯀꯤ ꯖꯣ ꯃꯤꯌꯥꯝꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯌꯥꯎꯅ ꯀꯨꯀꯤꯁꯤꯡꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯊꯥꯗꯧ ꯆꯔꯆ ꯂꯤꯗꯔ 3 ꯍꯥꯠꯈꯤꯕꯒꯤ ꯑꯃꯁꯨꯡ ꯀꯨꯀꯤ ꯈꯨꯟꯖꯥ 13 ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯒꯤ ꯃꯥꯌꯣꯛꯇ ꯑꯃꯗꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯖꯁꯇꯤꯁ ꯄꯨꯔꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯔꯦꯂꯤꯁꯤꯡ ꯄꯥꯡꯊꯣꯛꯂꯤꯉꯩ ꯆꯩꯔꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ 158 ꯁꯨꯕ CRPF ꯕꯠꯇꯥꯂꯤꯌꯟ ꯑꯃꯁꯨꯡ ꯒꯨꯔꯈꯥ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯅꯦꯜꯁꯤꯡ ꯂꯩꯅ ꯑꯦꯇꯦꯀꯔꯁꯤꯡ ꯑꯗꯨꯅ ꯔꯤꯇꯥꯂꯤꯌꯦꯁꯟ ꯇꯧꯗꯨꯅ ꯂꯩꯈꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯛꯈꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯤꯝꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯊꯧꯗꯣꯛ ꯑꯗꯨ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯗꯨꯅ ꯑꯦꯇꯦꯀꯔꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯗꯥꯕꯤ ꯇꯧꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯈꯥꯔꯝꯕꯥꯏ ꯐꯩ ꯈꯨꯜꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯌꯨꯝ ꯃꯩ ꯊꯥꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯔꯣꯝ ꯇꯥꯔꯛꯄꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞ ꯑꯃꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯕ ꯃꯇꯨꯡꯗ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯎꯈ꯭ꯔꯨꯜ ꯂꯝꯕꯤ ꯇꯧꯈꯥꯏꯔꯝꯕ ꯑꯗꯨ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛ ꯉꯁꯤ ꯆꯠꯊꯒꯗꯧꯔꯤ꯫ ꯉꯔꯥꯡ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯪꯀꯥꯏꯗ NH-202 ꯂꯝꯕꯤ ꯇꯧꯈꯥꯏꯗꯨꯅ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤ ꯐꯥꯎꯅꯈꯤꯗꯕ ꯑꯗꯨ ꯉꯁꯤ ꯁꯦꯝꯖꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯂꯝꯕꯤ ꯇꯧꯊꯣꯛꯈꯤꯕꯗꯨ ꯁꯪꯀꯥꯏ ꯚꯤꯂꯦꯖꯇꯒꯤ ꯈꯨꯜꯗ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯝꯄꯦꯅꯤ NSIDCL ꯌꯥꯝꯂꯕ ꯂꯩꯕꯥꯛꯁꯤꯡ ꯊꯥꯗꯔꯝꯕꯗꯒꯤ ꯏꯁꯤꯡ ꯆꯦꯟꯕ ꯉꯝꯗꯗꯨꯅ ꯊꯤꯡꯖꯤꯟꯗꯨꯅ ꯂꯩꯔꯛꯈꯤꯕ ꯑꯗꯨ ꯏꯁꯤꯡ ꯆꯦꯟꯊꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯈꯨꯟꯖꯥꯁꯤꯡꯅ ꯇꯧꯈꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯃꯥꯡꯗ ꯁꯪꯀꯥꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯅ NSIDCLꯗ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯂꯧꯊꯣꯛꯈꯤꯅꯕ ꯍꯥꯏꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯣꯡꯖꯨ ꯄꯟꯊꯥ ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯀꯝꯄꯦꯅꯤ ꯑꯁꯤꯅ ꯊꯕꯛ ꯇꯧꯔꯛꯇꯕꯗꯒꯤ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯦꯟꯐꯝ ꯊꯤꯡꯗꯨꯅ ꯂꯩꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅꯗꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯝꯄꯦꯅꯤ NSIDCLꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯃꯠꯇ ꯁꯨꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯁꯪꯀꯥꯏ ꯚꯤꯂꯦꯖꯇ ꯂꯝꯕꯤ ꯇꯧꯊꯣꯛꯈꯤꯕ ꯑꯗꯨ ꯉꯁꯤ ꯁꯦꯝꯖꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯂꯝꯕꯤ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛ ꯑꯗꯨ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯔꯤ꯫ KNFPꯒꯤ ꯀꯦꯗꯔꯁꯤꯡꯅ ꯀꯣꯟꯁꯥ ꯈꯨꯜꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯕꯗ ꯈꯨꯟꯖꯥ ꯑꯃ ꯁꯣꯛꯂꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯃꯈꯣꯡ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯀꯣꯟꯁꯥ ꯈꯨꯜ ꯌꯥꯡꯃꯩ ꯅꯥꯒꯥ ꯈꯨꯜꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯔꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯒ꯭ꯔꯨꯞꯇ ꯌꯥꯎꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞ KNFP ꯑꯃꯁꯨꯡ ꯂꯥꯏꯂꯣꯟꯕꯥꯏ ꯐꯩꯒꯤ ꯈꯨꯟꯖꯥꯁꯤꯡꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯝꯕꯨꯁ ꯇꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯣꯛꯂꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯥꯆꯤꯛꯂꯨꯡꯕꯧ 43 ꯑꯄꯣꯛꯄ ꯄꯔꯥꯟꯆꯥꯃꯥꯗꯤꯟ ꯀꯧꯏ꯫ ꯃꯃꯥꯟꯅꯕ ꯈꯔꯒ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯄꯤꯛꯅꯤꯛ ꯁ꯭ꯄꯣꯠ ꯋꯥꯇꯔꯐꯣꯜ ꯃꯅꯥꯛꯇ ꯆꯠꯂꯨꯕꯅꯤ꯫ ꯃꯗꯨꯗ KNFP ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯑꯣꯏ ꯊꯪꯕ ꯈꯨꯠꯇ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯄꯥꯟꯈꯤ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯄꯥꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯈꯤ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅꯁꯨ ꯇꯥꯟꯅꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯨꯀꯤꯁꯤꯡꯅ ꯀꯣꯟꯁꯥ ꯈꯨꯜ ꯇꯝꯅ ꯄꯨꯔꯤꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯏꯁꯤꯡ ꯄꯥꯏꯞꯁꯤꯡ ꯑꯇꯝꯅꯅ ꯀꯛꯊꯠꯇꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯑꯋꯥꯕ ꯄꯤꯅꯕ ꯍꯣꯠꯅꯈꯤ꯫ ꯉꯁꯤ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯂꯤꯕ ꯅꯍꯥ ꯑꯁꯤꯒ ꯆꯠꯃꯤꯟꯅꯈꯤꯕ ꯈꯨꯟꯖꯥ ꯅꯍꯥ ꯑꯃꯁꯨ ꯍꯧꯖꯤꯛ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯈꯨꯜ ꯑꯁꯤꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯏꯁꯤꯡ ꯄꯨꯝꯕ ꯄꯥꯏꯞ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯛꯊꯠꯈꯤꯕꯗꯒꯤ ꯀꯣꯟꯁꯥ ꯈꯨꯜꯗ ꯏꯁꯤꯡ ꯐꯪꯗꯗꯨꯅ ꯂꯩꯔꯛꯈꯤ꯫ ꯉꯁꯤ ꯅꯍꯥ ꯑꯅꯤ ꯑꯗꯨꯅ ꯀꯛꯊꯠꯈꯤꯕ ꯇꯣꯇꯤ ꯄꯥꯏꯞ ꯑꯗꯨ ꯁꯦꯝꯖꯤꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯋꯥꯇꯔꯐꯣꯜ ꯃꯌꯥꯗ ꯆꯪꯁꯤꯜꯂꯨꯕꯗ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯅ ꯈꯨꯟꯖꯥꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯈꯨꯟꯖꯥꯁꯤꯡ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯌꯥꯎꯅ ꯀꯣꯟꯁꯥ ꯈꯨꯜ ꯇꯥꯟꯅ ꯄꯨꯔꯤꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯏꯁꯤꯡ ꯄꯥꯏꯞ ꯑꯇꯝꯅꯅ ꯀꯛꯊꯠꯇꯨꯅ ꯈꯨꯟꯖꯥꯁꯤꯡꯗ ꯑꯋꯥꯕ ꯄꯤꯔꯤꯕ ꯑꯁꯤ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯏꯟ ꯄ꯭ꯔꯤꯟꯁꯤꯄꯜꯁꯤꯡ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯗ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯒꯤ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕꯗ ꯑꯀꯥꯏꯕ ꯄꯤꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯔꯤ ꯂꯩꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯈꯨꯠꯂꯥꯏ ꯄꯥꯏꯖꯗ꯭ꯔꯕ ꯈꯨꯟꯖꯥꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯍꯟꯕꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯐꯥꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯖꯁꯇꯤꯁ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯉꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯑꯃ ꯁꯣꯛꯍꯟꯈꯤꯕ ꯑꯃꯗꯤ
खरना थीबा खंगदना लेरिबा asibu Konsakhul Koncharam Village Authority na condemn toragli thaudo asi thokraba matungda hojik mafam aduda CRPF Gurkha Regiment Army gari kun hena changsinuna makha taba irang thokdana bangak senbagi thabak chathakre hari search operation da lalauba ama phagatpa ngambada natana miyoi ama beer can chamanga ga yankhai ga mathoi ga kona na fare Manipur Police ki team amana aina thinkraba Revolutionary People's Front People's Liberation Army RPF PLA ki cadre ni haiba miyam dagi namduna senkai thumkai tawba miyoi ama Imphal East District dagi faba ngamkhibaga loinana atoba police team amana district asimakta dagi nupa ama dagi can beer chamanga ga yankhai ga mathoi phagatpa ngamkhre hairi police ki pawasin hai Manipur Police team amana Imphal East District ki New Chekon area da chathakiba search operation da aina thinkraba lalolo RPF PLA ki cadre ni haiba ahaibam Mangasna Singh Kungataret Leifam Wangoi Leifrakpa Maning Laikai asi faba ngamkhibani hari atoba police ki team amana Imphal East District ki Khongman Mangjinda chathakiba drive amada chahi humpuram suraba nupa amadagi can beer chamanga ga yankhai ga mathoi phagatpa ngamkhre hari can beer singa konana faraba miyoi adu Thobal District ki Tekchamai Laikai dagi Sire Elvision kawi hari mahangna beer can sing asi Maruti Alto K10 amada haptuna purambani hari law and order ngakpa haibasi state lenga ki thodang ni haibasi constitution da mayek sengna iduna leirabani MPB mall law and order ngakpa haibasi state ki subject ni khangna center gi yakada lenga asina thabak tawriba si ikai ningai ni haina lok sabha gi member professor angomsa bimola koijamna phongdokre wafam asi youth in politics high and how haiba hiramda pangthokpa nongmagi oiba khana nainabagi mifam amada mangna phongdokhibani MPCC gi general secretary Saram Nikel na thobu oiduna ngasi akampa chalaiba khetri apokpa community hall da pangthokhiba thoram aduga Mari Lainana Lok Sabha gi member Professor Angomsa Bimola Koijamna hai lamdam asida hojik oiriba phibam asi Manipur gi puwari da amukta thengna khidriba amani khunai asigi yanglen saru oiriba maitaina Kangla Tombi fauba lanba ngamdrabani masi ekhoina laina lofam thokte mahangna hai law and order ngakpa haibasi state lenga na pangthokadaba thodang ni haina constitution na mayek sengna iribani adobo state asidadi center na khut thingjinuna makhoigi Yaka yengduna state lenga na thabak pangthokli state asigi DGP hapa fauba center na hablagli masi yamna tayona ba amani state amagi DGP hapagi matangda kumja 2006 ta Supreme Court adjustment ama takibani kumja 2006 ki Prakash Singh amadi Union of India gi case aduda Supreme Court na police ki khwaidagi makok thongba officer kanbagi matangda mayek sengna palli asiguma phibam asi urubada yamna ningba kaiba ama oi haina mahangna phongdoki mahangna makha tana hailamda masida hojik oiriba phibam asi Manipur gi puwari da amukta thengnadriba amani masi ekhoina kaufam thokte ngasidi khunai asigi ganglen saru oiriba maitaina Kangla Tombi faubalan mangamdrabani masida lenga asina makhoigi asoiba sing kupsinnaba honariba asi ikai ningai ni haina mahangna makha taki ngasigi mifam adu asida MPCC gi General Secretary Saram Nikel na hai Manipur gi oirakliba phibam asi matau karamna oiraklibano haibadu khangminnaba changi leiba ama leirabadi chatna kanglon kaya laigani lo na punnuna ekhoi pumnamak leiribani lo asi chalaina ba lengak leiribani haiki Manipur da ahanba oina CRPF ki Cobra Battalion ani deploy tawbada Ministry of Home Affairs na yaba pikre State asida hojik thokliba kanglup ki rang na maram oiraga tang ta daba phibam ama mayoknariba si athubada laksinaba amasung Home Ministry gi maikai dagi lakadoriba chahi 2029 faugi manungda Manipur dagi lalhauba maru phangna muthatlagani haina lauthokiba aduga mari lainana ahanba oina Manipur da CRPF ki Cobra Battalion ani deploy tawbada ayaba pirakre CRPF ki akhanaba anti Naxal force ama oiriba Commando Battalion for Resolute Action Cobra asi hojik mapung oina Maoist na sogalaba India gi Heartland State singda deploy tawribani Nationalism asi marufangna muthatlaba matungda Manipur ahanba oina Cobra Battalion ani deploy tawgadoriba si center gi maikai dagi anoba security strategy amagi manung chana paikhatpani haibadu yamna mayek senglaba amani India government ki maikai dagi Manipur da Cobra Battalion ani deploy tawgadoriba asi maruoina state asida thokliba hingsa gi thodok asi mapung fana kohannabagi pandamdani hariba Cobra unit sing asina region asida leriba kulai paiba lalolo faction singi mathakta operation chathaduna kangluf ki irang mayok nariba lamdam asida santi thamnaba honagadori mapung oina lamdam asida tangdu leita daba phibam mayok nahaliba arm group singi mathakta operation chathanaba ahanba miyeng thamli Hariba battalion ani asigi manungda battalion amana West Bengal dagi lakadabani aduga atopa battalion amana Assam dagi lakadoribani battalion ani asigi apunba
ꯁ꯭ꯇ꯭ꯔꯦꯡꯅ ꯄꯨꯟꯅ ꯄꯔꯁꯅꯦꯜ 138ꯅꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯌꯣꯜ ꯈꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯣꯕ꯭ꯔꯥ ꯌꯨꯅꯤꯠꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯊꯨꯡꯂꯒꯅꯤ꯫ ꯁꯤआꯔꯄꯤꯑꯦꯐꯀꯤ ꯀꯣꯕ꯭ꯔꯥ ꯌꯨꯅꯤꯠ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯍꯧꯈꯤꯕ ꯆꯍꯤ 2008-2009ꯗ ꯂꯦꯐꯠ ꯋꯤꯡ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁ꯭ꯇꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯤꯡꯈꯠꯈꯤꯕꯅꯤ꯫ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯀꯣꯕ꯭ꯔꯥ ꯌꯨꯅꯤꯠꯁꯤꯡ ꯑꯁꯤ ꯊꯨꯡꯂꯔꯕ ꯃꯇꯨꯡ ꯑꯍꯦꯟꯕ ꯐꯣꯔꯁ ꯀꯌꯥ ꯑꯃꯁꯨ ꯖꯨꯂꯥꯏ ꯑꯃꯁꯨꯡ ꯑꯣꯒꯁꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯃꯔꯅꯥꯊ ꯖꯇ꯭ꯔꯥꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯨꯡꯂꯔꯒꯅꯤ, ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯛ ꯁꯟꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯅꯅꯕ ꯑꯃꯗꯤ ꯏꯪ 2029 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯜꯍꯧꯕ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯀꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯎꯊꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯧꯔꯤ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯅꯕ ꯑꯍꯦꯟꯕ ꯐꯣꯔꯁ ꯀꯌꯥ ꯊꯥꯔꯛꯅꯕ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯣꯡꯖꯥ ꯚꯤꯂꯦꯖꯀꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯄꯥꯎꯈꯣꯜꯂꯣꯟ ꯍꯥꯎꯀꯤꯞ ꯆꯤꯐ ꯑꯣꯐ ꯀꯃꯥꯟꯗꯔ ꯑꯣ.ꯗꯤ. ꯆꯠꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯅꯔꯁꯤꯡ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯁꯤꯈ꯭ꯔꯦ꯫